Hai Nham, em mukbang ꯑꯃꯃꯨꯛ ꯄꯣꯔꯛꯑꯦ. ꯉꯁꯤꯒꯤ ꯆꯥꯖꯒꯗꯣꯏꯕꯁꯤꯅꯅꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯂꯩ. ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯈꯟꯗꯣꯛꯇꯧ ꯃꯥꯜꯂꯦ. ꯑꯗꯨꯒ ꯊꯕꯤꯁꯦ ꯍꯥꯟꯈ꯭ꯔꯦ. ꯁꯤꯗ ꯉꯥꯅꯝ ꯑꯃ ꯂꯩꯔꯦ. ꯁꯤꯗ ꯕꯦꯂꯦꯟꯗ꯭ꯔꯤ ꯈꯔ ꯏꯆꯥꯅꯨꯄꯥ ꯑꯩꯈꯣꯏꯅ ꯂꯩꯕꯤꯕ ꯉꯥ ꯆꯥ ꯍꯩꯇꯦꯅ ꯑꯗꯨꯝ ꯂꯩꯔꯦ. ꯁꯤꯗ ꯎꯃꯣꯔꯣꯛꯅꯦ, ꯊꯥꯡꯖꯤꯡꯅꯦ, ꯑꯂꯨꯅꯦ, ꯁꯪꯕꯅꯦ. ꯑꯗꯒꯤ ꯁꯤꯅ ꯃꯌꯥꯟ ꯃꯌꯥꯟ ꯊꯥꯛꯄꯃꯒ ꯂꯩꯖꯔꯦ. ꯑꯆꯝꯕ ꯏꯟꯖꯥꯡ ꯉꯥꯛꯇꯅꯤꯗ ꯆꯥꯗꯣꯏꯁꯦ. ꯑꯗꯨꯒ ꯁꯤꯗ ꯊꯝꯅꯥ ꯈꯦꯟꯖꯣꯡ ꯀꯣꯠꯅꯕ ꯈꯔ, ꯊꯕꯤ ꯈꯔ, ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ. ꯆꯥꯕ ꯍꯧꯖꯤꯟꯖꯔꯛꯑꯒꯦꯀꯣ ꯃꯌꯥꯝ. ꯑꯩꯗꯤ ꯐꯤꯁꯦ ꯏꯟꯙꯔꯒ ꯆꯥꯊꯔꯛꯑꯕꯅꯤ. ꯍꯨꯃꯥꯡꯁꯦ ꯁꯤꯒꯦ ꯇꯧꯏ. ꯍꯥꯎꯋꯦ ꯉꯥꯅꯝꯁꯦ, ꯁꯧꯒ꯭ꯔꯤꯁꯤꯁꯨ ꯍꯥꯎꯋꯦ. ꯅꯨꯡꯗꯥꯡꯗꯗꯤ ꯃꯨꯛꯕꯥꯡ ꯇꯧ ꯌꯥꯔꯣꯏ. ꯅꯨꯡꯗꯥꯡ ꯆꯥꯛ ꯆꯥꯗꯕꯤꯗ ꯅꯣꯡ ꯐꯥꯗꯣꯛꯀꯗꯤ ꯇꯧꯔꯛꯄꯁꯨ ꯌꯥꯏ. ꯑꯩꯗꯤ ꯅꯨꯡꯗꯥꯡꯗ ꯆꯥꯛ ꯆꯥꯗ꯭ꯔꯦꯕ. ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦ. ꯉꯥꯃꯨ ꯈꯔ ꯊꯥꯛꯑ ꯊꯣꯡꯕꯅꯤꯅ.
Masam ko din naman house. Sige na kabo yan din. Sabi nga ng tahay pero balen yung pan. Balen yung hindi naman.
Maroli pa rin. Kaya, xong lên thẳng. Thăm nào thành công mới lên nha. Nhưng cũng biết cái chứ khờ về mà. Ai cũng không biết phải tham không ra. Tapos maraming na nga sige matang kayo mo si Bergen na matin video dami sa ko. Bye bye.